State asiki waina full-time drugs controller ama laibagi tangai fadaba lei haina Directorate of Health Services ki Director Oriba Dr. Chambo gonmaina phongdorakli. Wafamasi Manipur State Pharmacy Council na senduna Imphal gi Kaisampata leiba State Central Library ki conference hall da pangthokiba nongmagi oiba continuing pharmacy education program gi thauram da phongdokibani. Thauramadu Chambo na makhatana Medical Department Drugs Controller Section lay adubo full-time oiba drugs controller dilaite full-time drugs controller gi post asi semduna matik chaba miyoi ma leirabadi pharmacy sing asi genuine oi natraga oide haibadu khangmangamgani said asida bachelor of pharmacy na chingba course sing loiraba matungda genuine oina pharmacy famba hangba kaya lay adubo training amadi course amata tawdana pharmacy famba amadi hangba kaya leiri haina nungnangba wafam thamki अखोई ड्रग कंट्रोलर की सेक्शन से अखोई मेडिकल डिपार्टमेंट दसु लेबतार सु अखोई से फुल टाइम ओइबा पोस्ट से लेथ्रियबा ड्रग कंट्रोलर से अदुना वी नीड टू हैव अ फुल टाइम ड्रग कंट्रोलर असी की पोस्ट से क्रिएट तो बिक्रबदी then we will have a competent person and then also he'll be able to control all the pharmacies aduga say अखोई district da लेरिबा aduga अखोई state da लेरिबा म्याम सिंगी से अखोई ने genuine वैना pharmacy हांग से अखोई ने पामजबनी